Isininaw singbu puran thaba metina toram no oksari ngasigi asidi maroina nungsiraba isininaw singaina hangbirakpa Waahang kharadagi laukhalaga dumaina nainajabani. Nomagi Europe ki lebang no wairabasu amana wairabasu Donald Trump se lumna launaraktabugum tawri. iPhone maroina USA da sinagadaba adu atopa lebak da sagano. USA da sawhai madusu Tim Cook na tati. Europe ki lebak tasu USA na pressure ma pirga India da tarif sanction thamjan haningi. Madu tabdi laire dana Germany ki foreign minister John Hen wed pound India da oina dumaina laglami free trade agreement ki matang da wari sanaba. Madu da India na European Union ga free trade din tawna bagi matang da Germany ki mateng dumaina niki. Germany na mateng khara pangbiu European Union ga dumaina free trade agreement ase India ga tawna si haibna singba kayama dumaina pungdo ki haib tare. Mamangi video da su yaukre USA ki tech giant company Google, Facebook, Amazon, Netflix na singba mayama ma leiri dana ko. Masida Indian sing tabak ta hire tawgunu recruit tawgunu haina Donald Trump na dumaina company sing asida dumaina khangan kiba dumaina laikre. Donald Trump na hariba sitar ga tabak tawrgadi company sing ase noma gi mangla kadaba. Aduna tha trani thoimuk asida Facebook, Apple, Amazon, Netflix, Google na singbada India dagi tabak subina ba anoba mioi sing haibitare. Lising kuntra muk dumaina khalli hire tawi recruit tawi hairi. Masi 2024 da lising kun humdoi muk dumaina khanki. 2025 ta lising kuntra mo khalle adu ergadi 2025 ase loidri hengalak pasu yari aduna hiram khudimak ta Donald Trump gi magun hanthar kadawri magi tarif ki lan ase mai pakadra haina dumaina sangsaluraga henne USA gi economy da son gadabagi mami ama tari asina Donald Trump da sauning ba pen da bakya ama faule asina maram oirga India khakta da nate Europe ki lebak sing da su hairi China ni Ukraine Russia landa Russia gi mateng pangi haiduna China da economy gi pressure ama piu asini aikoina mamangi video dagi khangle 2025 USA gi inflation rate ase 2.7% haiba masi hadiki CIS da 3% da dumaina hengalakani haide akhang aising aduga 2026 da na 4% oigene asni tarif asina maram oirga consumer sing USA da maman wangna pochai adumaina leinari aduna China da economy gi pressure ama pi ba haibase angau bagi wafam ni China sakhulak liba economy ni any sector da yengbada China mangrom da dumaina sangsilai bani India da European Union na mamang da dumaina pirakpa pressure laikre adubu India na madu lumna laukhidi lumna laubadi laira dana India na Russia dagi leiba crude oil madu refining toklaga sungtoklaga dijan Europe ki leibak singna leiba hengalak libani masda Ukraine su India dagi leiba yauri bani Europe haiba continent asidadi September, October, November, December, January, February tha asi phawbdi ingba matamni aduna thau hena sida bada natana hena leiba su mathau tai India na Europe ta August tha mamangi tha asida August khakta da nongmada 2,42,000 barrel export to wi haidi India na Russia dagi thau hena leiba natana refining tawraga su hena su yon gadawri India da Donald Trump na 50% tariff thamlakpa hena thamlakpa su yari haidi dana makata nako masi pumna mak ase India na kari su khandi khanda basinani hena Russia dagi thau dumaina leiga dawri basi asuma mayam ase yenglaga Donald Trump na Europe ki leibak ta China da economy pressure piu haidi base China na mawala rakadra asini 2024 da European Union da China na ani suba largest supplier oiki Saurang na 860 billion US dollar mo kadamay na toki. India na 2023-24 da 98.9 billion dollar export toki. Kala si Donald Trump na haibitagi European Union na China da economy gi pressure ama pire. China da tarif hengal halagani. Sanction thamjan gani haina. Madu tawrubada China gi economy da su akaiba kharabudi uzarabasu Europe ki leibak da su hojik USA na leibak kayama da tarif thamjan bagi makoigi economy recession rom da dumaina lagliba asumna Europe ki economy da su amang ba kharadi dum uba phangane ba make in China product yaugduna hingba leibak leiti even asumbo oiramba yai or aranba oiramba yai Donald Trump na ubliba angang ba masugi tupi make America great again thariba adu phawba China da sabne hairiba sine aduna Donald Trump gi soiron European Union na taragloi tanja sida Donald Trump dagi asumba pau thadoragli amasung Indian Prime Minister na su asumna reply thadoraki Masi mangjong na WhatsApp group ta su thagatuna dumaina thamjakre masida tagli ba si karino gumbirgi pirang haibdu oigadori bra adubu Indiana Donald Trump gi langda thuba haibdu di pak thajade hantaki matang asidati Donald Trump gi true social haiba social media asida asumna hairagli bisni looks like we have lost India and Russia to defense trackers hari loss oibagi matang se asida
Sainadi palakti. Sainadi aso bayang na ba mo oina uri USA na. Haibdi makoydagi economy hengat khidawre haiduna. Russia the USA na sanctions samagi matakta dumaina henna thamjallabasu loss oi haibsida Russia su yauri. Putin amasung Donald Trump gi maraktadi Russia USA yanadragasu paukshat phaunaba ngamba unaba ngamba yanabagi mami ama tabadi ekhoina su uba phanglidana ko. Russia gi agent oiramgani kaina hainariba se sumgadawri barasini. Manipur gi maming amna satpa leitrabi perodi haiba chenen aduda toina sinaba wahai loss haiba wahai ado niksinglei. Karigi kanana India Sainaga hena dumaina naksna halkibno. Donald Trump gi tarik bilan asina maram oiragani. USA gi akhang ahi wakhal leiba mioi singna Donald Trump na tawriba se lali. Asumna sathaduna leiragadi USA gi economy mangani haibase. Khangi aduna saiba hongnaragliba asini. Amasung opposition Democratic Joe Biden gi party niko. Makhoi gi akhang ahi singkayamna so dumaina hairakpa leikredana ko. USA amasung India relation mari faganaba dumaina semgatnaba honabada sahi kun kunthra muksangai honai. Aduga Donald Trump hek lakpaga thukai de haiduna. Hojik Donald Trump na pungninga nau tharagliba. American mioi singna Donald Trump henna saiba hengalagliba ase. Putin, Modi amasung Jinping ahum naminaba photo ase ubadagini. Indiana su Paokhum ama piribani. USA ga pundrabasu ekhoidasu asigi option ase lei yengu haina dumaina takningba. Mamangdana USA amasung USSR thengaina ramani. Hojikna China se khwaidagi sauba yengnaba mo oina uri USA na. Aduna Donald Trump na asumna phongdoklagasu Indian government na pag hek thajaba haibadudi lugani. Ngehak leraga Donald Trump onthoknaga ama muk nganglakpasu tamba ngamde. Phase 2 amasung 3 tarif India da thamgani haibigi matangda su sininaw singaina soidna tabiramgani. China da 150% tarif thamgani hairambadagi 25 ta dumaina hantarakibani. India da 50% tarif ni thamjaliba ase. Ngasai mamangda su panjakare China gi potsai product yaudragadi atei leibak da su saitheng phangani haina. Aduna China da karisu tawba ngamdribasni tungda su ngamloi. China yamni advance oina mangrom da sanction ba loi khreba. Asia summit ki hek mamang da Prime Minister Modi Japan da dumaina satki. Dil kayama sign tawnaki. Asia summit asigi matung China gi marphu suba military parade pangthoki. Masida Modi invite tawdabra haiba adumaina hanglakpa isin nawsing yawi. Invite tawi. Aduna Japan da saluraga military parade ase yawba phajaba khara watpa haiba tare. Japan da Asia summit ki mamang da salamdragadi khara phaba. Pangthokliba marphu suba military parade ase ani suba lanjaw da Japanese army na China da or naikhiba. Amasung China gi KMT amasung Communist Party pusulaga Japan galan sonakhiba. China na ngamkhiba atugi damakta pangthokpani. Amarom da harigadi China gi geopolitics and military strength utpagumbani. Putin, Kim Jong-un, Xi Jinping leminadna leiba ikhoina video photo kaya ama uki. Hoi malem gi atai leibakta military strength ulagasu maru oina USA and Japan da yenganingba amasu yauri. Hojikti aikoi asigi leben asida leire haibado takningba. Maramdi China hojiksu Japan da waruba leire. Ani subalanjaw gi matamaduda China gi mioi kaya ama nupi kaya ama masing kangdana Japanese army singna adumaina izat mangan bibana singba harpi bana singba kaya ama thokrabane. Madudo hojik phawba China na kaudri haina takpani. Masida India ki Prime Minister na Japan salure dil kayama sign tawnare SEO yaure. Military parade ase amug yaurgadi Japanese government amasung Japanese miyamna thamlamba thajaba khara India dagi adum manggadawribani. Bullet train saminabagi mata microchip saminabagi mata asuma kayama leiribanina aduna India masana masigi technology ase leitribanina laina bohonabada leibak amagasu ngehak punbagi thabak ase sathabani. Amasung military parade ase attend tawdaba asina su takli. China India gi mari khara phagalakpa uraga su manungda amada thajaba khara wali haina takpani. Adubudi nongmada tha amada mari phagale haiduna thajaba yaroi. Sahi kayama sangani manga amatara ama. Akoina khangle Foxconn hariba company ase Taiwan gi ni maming yamna sali karida semiconductor sabada. iPhone gi chipset makoina sabada natana iPhone su manufacturing tawri India da. Handak ikui kuidengai Foxconn da India da thabak tawduna laiba Chinese engineer amasung technician haibitare sahu muk China da halo haina dumaina khangalak play kharabani. Technology do India da phangdanaba amasung thabak tapchanaba adubu kauthokhraba engineer amasung technician sahum adugi mahut Taiwan dagi dumaina tharak laga amuk sinjan khare. Masina tai India China mari khara phagalapa uragasu
amana amada thajanabadi khara wali haribase matam sangki ganeb isini noksing Putin na Zelensky da Moscow da lao wari sanase la loisan se haikre haiba ikoina khangle laglagadi loisan si laktragadi makha sathaki gani lan ase hena kansan tawraga loisan gani asini adubu Zelensky na Putin na invite tawrakpa ase reject tawkre Paris da pangthokpa meeting amada Ukraine na NATO yawning bagi mami tarakpadi Russia na 2014 da Crimea loksale 2022 da Ukraine da lan tasale asumna mathang saukthoroktano Europe su kudong thiningai oirakadra asini masuma mayam ase ubadagini France ki president na hospital saukthohallo nomudi mioi kayama layengba yanabagi amasung landanabagi damakta sem saro hairibase NATO na handak haikibalai Ukraine NATO yaholoi adubu NATO ge security amadi Ukraine da dumaina pigani haina masina karino tagliba NATO yaholoi security pigani hairgadi warishe amada sale masi Putin na reject tawrei amasung hairi NATO gi lani singda khut phawba thagani haina United Kingdom France nuclear leibangni aduna khara yausna aduna lan ase hena saukthorok pa yana sulairi isini roksing YouTube channel asigi post WhatsApp group ki link thagalaga dumaina thamjabani join tawbiningba dumaina yauraga su tawbiu malem gi thokliba thokto wathok sing asigi paw ngantana phangnaba hojik Israel na Gaza da leiba yum kayama adumaina takhaire leiba kanamtana karisu haiba ngamte amasung USA amasung Venezuela gi marakta apikpa lan ama thoktoribra haiba tambangam de isini roksing khara dum sauthora iko pose Asiarga puran thaba maitina kaina naba yathang nijari kanglepak imana yaifare yaifaminarsi thank you so much peace